Nagaland ki Sumoke Dima district ki manung sanba moba khulda kuki ki yum tara hena mai thakre hari. Ngasayup Nagaland ki Sumoke Dima district Meji Phema subdivision ki manung sana lairiba moba khul amasung Sakoma public organization ani ki marakta nauna khutthona rakpadagi kuki khul tara hena mai thakre. Malchang kaya ama ata thokre thaudo adu ka mari lenana khudaki oina Sakoma khul phawro ka chatliba lambi sing thinjin khibadagi miyam sathokasin tawba yakhidre. Adubu nungthil pung ahum khare helak pada ahenba security force ng thajinduna irang adu mapung phana control tawkhre hari tawdo adu ki matang da press na phangbo paw gi matung ina de Sakoma khulda leiriba angami naga tribe amasung moba gi kuki khulda leiriba kuki singi marakta nauna khutthona rakpa duna maram oiraga kuki gi yum tara hena amata thokibane tawdo adu lamgi che nabagi matang da thorakibane tawdo adu da nakalan gi marakta khut thana badagi irang adubu control tawna ba changsun khiba security person ani asopan nangkhe adubu thaudo adugi matung tarakpada ahenba forcing sangsenduna irang adu mapung phana laksinduna kal ani gi mihut sing yauna mi phampang thokre hari thaudo adugi matang da Dimapur gi deputy commissioner of police crime PRO na thatrokpa serol amana haribana ngasayuk Meji Phema subdivision da Chakroma public organization amasung moba village ani gi marakta thokiba thaudo adu yamna laibak thiba amane adubu haujikti mafam adu da ahenba security force ng thajinduna irang asi mapung phana control tawre loinala traffic movement da normal oire nakalani gi miyamna santi thamna ba amasung lobu makhota paiduna sizinaduna ba appeal tawri haide ukhul da mahausa gi phibam da hanjilakpadagi internet service restore tawkhre Thasiki tareta ukhul district ki Letan police station ki manungsan ba sarai khong amasung masiga lona ba jaga singda nauna kuki amasung tangkhulani ki marakta yummai thana ba yauna hingsa gi thodok kya tholakpadagi numit mangani gi oina Manipur sarkar gi home department na ukhul district yauna Kangpokpi district ki Lungtin subdivision amasung Kamjong district ki Phungyar subdivision da internet ki athing ba thamkibado rase Manipur sarkar na thokiba order magi matungina hanagumna restore tawkhre Manipur sarkar gi home department na thokiba order amagi matungina state ki maikai dagi irang aduga mari leinana thasigi taragi ayuk pung 13 makhai dagi hauraga ukhul district ki revenue jurisdiction pumba internet amasung data service yauna broadband BPN BSAT numit mangani gi oina athingba thamkibane masiga sab manana Kangpokpi district ki Lungtin subdivision ki revenue jurisdiction amasung Kamjong district ki Phungyar subdivision da February taragi numidang waram pung mga makhai dagi athingba thamkibane adobu mafam adu da hojik oiriba law and order ki phibam adu review tawba yauna miyamna thengnariba khudong chadaba adu yenglaga internet suspension ki order adu revoke tawna ba warep laure internet service provider singa so hariba revocation order si khudakta thabak oina pangthokna ba khanghalli haide Litan ki thodok ki matang da stelin na sengdorakre Thasigi tareta Litan da thokiba thodo aduga mari leinana social media da miyo kiana sadorakliba pawsing asi asumba natte hana thodo aduda asopa nangkhraba Stalin Simre na sengdorakle Litan dagi oja oiba Stalin Simre na phongdokhiba da social media da miyo kiana mangonda thokiba thodok singa mari leinana aranba paw kya sandokle Litan da tangkhul amasung Kuki community gi yum kya manghan tahan khiba sida yamna nungaitaba phawi February 8 ki numidang da thokiba thodo adu mahana tuition class lauraga mahaki marup kasarga loinana halakpa matamda thodo asi thokibane lambi sagat sagatpana maram oiraga mafam adu mamlamme jajo haina mingthonba mioi amada torchlight khara kapiduna makoina chaliba du khara uhonbiyo haikibane lambi gi nakalda leramba mioi ahumna light thanbiyo hariba du yaningda phongdokpaga loinana phone tawdunu mi amuk kauksilaga kasada attack tawkibane mahana thawng adu Kamdokna bahonabada Kuki na hasingna mangonda attack tawrakhibane maduda mahak yam sathina asopa nangkhibane haina media da report tawkhe Delhi University ge mathematics graduate oiraba Simrena mibo asum aran khangdana sandopiba tawbigano thokiba thawdo adugi asumba karino khangbiyo haikhe Mangkiba bor numit mangani gi manungda sangjarakna ba PWG na khanghankre chaliba February ni panda pangthokada luhongba gi thoram da bor mangkiba dagi luhongba tokiba thodo adu da Chennai ba Imphal West district ke Lalambung Makhong Pukri Mapal dagi Khaingam Khomdram apokpa gi meng Dinesor numit mangani gi manungda sangjarakada ni haina Kanglepak Communist Party PWG MC unification na thadrokpa serol amana haire KCP lamyan bukhuman gi PRO singkhaingan bana khuyek piduna thadrokpa serol asna hai bor adugi mama mapa emung manung bor aduga lupki akanba akpo chaitheng phangdringai da lupta changjarakpada mateng panggadabane KCP
PWG na Kangleipak ki nupi khunai bu hena awang ba thak ta pukhan ba honaringa ki chera asida asugumba khunai bu charang na ba thodok thok na ba sinba honari ba silup asina taraina laude asugumba nupi khunai bu hanthana karisu laitana khan ba thodo ase matam sana semdo hongna bu gi tangai fada bu lai masiga loina na thoki ba thodok sing adugi wari sing bu sulup asigi serol asida mayek seng na palaklei Manipur ki matang da status report pirak na ba Supreme Court na khangan khrei Kumja 2023 ki May thada ki thorakiba Manipur ki iranga mari lena na file tawkiba FIR taramathoi ki matang da status report ama sayol ani ki manung da pikhalakadabane haina Supreme Court na ngasi Central Bureau of Investigation CBI da khangan khrei Chief Justice Surikant amadi Justice Joy Malia Baksi yabu PN samana center amadi Manipur lengak Justice Gita Mitagi committee na IGP sing khunda aita hanana bagi matang da pikiba recommendation ado mapung phana thabak ta onthok na ba sukhangan khe court na sem khiba Justice Mitala lusungba committee da hanagi Justice Salini P Joshi amasung Asa Menon na chungba yaukhe committee na IGP singi khundare ta hanabagi matang da tongan ba report ke amarum pikhalak ba laikhrei handak ta laikhidraba nupi victim amagi maikai da lep khiba senior advocate Brinda Grover na hai CBI na rape case ki matang da charge sheet file tau khiba ki wafam victim masada khangalak ba laikhide hana phongdokhe Ukhul da pangthokadaba luingai ni festival da Nephurio saruk yadawri numinini ki festival asida khemchan gi ming yaudri hari Ukhul district headquarter da thasagi taramari amasung taramanga da pangthokadoriba naga phuruk ki maru marang hunbagi kumhai luingai ni festival da Nagaland ki chief minister Nephurio saruk yagadawri adumapu numinini ki festival asida Manipur ki chief minister Y Khemchan gi maming di yawba udri hari United Naga Council ki miyang makhada state level organizing committee na silaga tangkhol Nagalong na yumbu oiduna cultural renaissance cyber theme da festival si pangthokadabane litanda oiragliba phiba masina nungnang ba pokhalabasu luingai ni festival mapung phana pangthokna ba thorang taure apunbagi pangal sagana bagi pandam da pangthokadoriba festival asida Nagaland ki chief minister Nephurio na chief guest Manipur ki deputy chief minister Losi Dikhona guest of honor oina saruk yagani dingalung gangmai amadi awangbo nyumai na principal celebrant oina saruk yagani Manipur amadi Nagaland ki atai atopa legislature sing amadi sangnaraba miyoy ki asu numit nini ki oiba festival asida saruk yagani naga phuruk ki miyoy singna nat ki phijol setna phuruk asiga mari lenaba jagoi sabaga loinana maru marang hunbagi laison thorom su pangthokadore phuruk asigi oina di luingai ni habisi samsamba festival amanate yelhongai dagi hauna komamagi maru marang hunba horamdai da pangthokpa festival asi yamna maru oina launaduna lakle thorom asida Sadel Assembly constituency ki MLA SS Oles Pungyar Assembly constituency ki Laisio Kaising amasung Singai Assembly constituency ki MLA Khasim Basum na taramna opagi warol pigane hari tongan ba ethnic tribe hompuga tare na pullaga semba naga phuruk ki miyoy kya India madi Myanmar ki tongan ba mafam sing da khundari Manipur da Anal Aimol Sothe Siru Inpui Kharam Khoibu Lamkang Liangmai Mau Maram Maring Moyon Monsang Paumai Rongmai Tangkhul Thangal amadi Jemen chungba phuruk kunrom khundari festival hodopagi thoram da Manipur lenga ki chief secretary Dr. Punit Kumar Goel su saruk yagani hari employees sing the unified pension scheme chanaba hauragani hari lakliba April amadagi Manipur lenga ki employees sing the unified pension scheme chanaba hauragani haina chief secretary finance Dr. Punit Kumar Goel na notification ama thokre notification asigi matungina kumja 2005 January amanatraga masigi matungda thabak sanglakwa state lenga ki employees sing the unified pension scheme chanaba hauna balega na warap lawre kumja 2025 ki April amadagi chanaba haukiba unified pension scheme gi matungina employees sing thabak tagi porthaba matamda makoina fanglamba basic pay gi da yankai sahi kunga mangagi oina punna pathoklaga pigane masigi sumathakta tha khudingi pension phangbagi khudong chaba laigane national pension scheme gi oina di thabakta gi pothaba matamdu sel ke ayamna phangada ge habado mangjongna na laptop ngamde UPS sanarabadi matamgi matungina pochagi mamal hengalakpa matamda dearness relief DR phangbagi khudong chaba laigane adubu NPS ki oina de DR ki khudong chaba laite UPS ki makhada employees sing da thabak tawringai matam da phangba talab ki sada tara scheme asida invest tawi madugi mathakta lenga na sada 18.5 puthoi NPS ki oina di lenga na sada 14 khak puthoi hauzuma ki oina lenga ki employee khudimak national pension scheme na konsile market link investment plan oiba maramna
employee amana thabak pothara matungda pension gi senpham kriya yamna phangada habdu mangjongna khangba ngamde employee singi khudong chana bagidam central government kumja 2024 da unified pension scheme hodokibani scheme asigi makhada employee singna thabak pothara matungda sang naina pension phangani pensioner aduna laikhidra matungda su family pension phangbagi khudong chaba lai hari Manipur ki masasu India ki digital crime kaya senabagi list yaure andro acid mirep oikiba kaisam ning themjau sing online trading scam the senabagi Kerala da fare hari Congress ki ticket andro assembly constituency the mirep oikiba kaisam ning themjau sing online trading scam the senabagi Palakat cyber police na fare Imphal district ki Yaripok lamanai top sing thada leba kaisam ning themjau sing sahihom phum doina Kerala ki Manarkada Leba Mio Amadagi Namtak Tauraga Lupa crore 1.84 Loktokibani Hari. Police ki report Matungin Mamang Sahi August November Pabu the Mio Asina WhatsApp ki Kutang the victim or Horrible Mio Adu the cell Yamna Pangangani Hana Namtak Tauraga. Online trading Yahon Kibane. Ahan with the victim Adu cell Karakak Putoklaka Sandong Jauna Panganke, Ning Tem Jauna Taba, Ling Amada cell invest over Hoanke. Sandong Karapang Matung Mio Aduna Tazaba Tamlakotagi cells Jauna invest over Horake. Akon with the Lupa, Gror Amagalak Mar Pumari Lissing Yang Kani Toy, Songa Kungamari victim Aduna, invest or K, Adubukai Samning Temzau Nong Tak Tauraga Yam of a Senpa Madumasagi account to transport okay. Investors in a Hiramasimatang the Kopna ticket but the Senpa Maduding Temzaugi Central Bank of India. Porompat branch the labor account Sanghalaga, Shake season Aduna Loktokre, Hyper Kangake, Yang Laba Senpa Madu Tamtiba crime with Habak Torum sing the seasonaki Haba, investors sing Nama Yaxen a Kambangam Kiasa Sigimatang the Makata investigation Sata but the Kaisam, Ning Temzaugi Matak the Nam Tak Toroga Sel Loktokibagi Kias Manga, Maharashtra, Karnataka, Telangana, Uttar Pradesh, Amazon Kerala, the rest at Torumba Tenake, Kerala Palakat the Tokiba Todo Aduki Matanda Palakat District Police ki Chief Ajit Kumar IPS ki Yathang Matungina DCRB ki Deputy SP Jacob MT na lusing batim mamana ning Temzau Pakibani Todo Sigi Matanga ticket with the cybercrime with Inspector Sasi Kumar T Sub Inspector Sahid Rahman SCPO Sizu M SCPO Z Sujit S Loinana Civil Police Officer Singh Binod EK Subinyu Sarania PK Amadi Muhammad Fasil A Yauke ning Temzau Ataya Topamio Kiada Sunam Tak Tauraga Yam Sanpam Amaloram Bayabagi Kudam Sangdam Pangbo Maramna Hiramasigi Matanda Makatana investigation Sataba Haukre Hadi XMO Ibubi Masung MLA Surja Kumar Butagat Papong Dorakle Haukiba Sahi Tarabangarongi Mamangdagi Kangabo Kendra Masung Tobal Kendra Animaki XM Oramba Hosakna Tobal Kendra MLA Okram Ibobina Asan Bamiyang Amagalunana Arung Turel Gimadil Amadi Kongbal Yauna Sam Sarambana Sidi Turel Asidi Akoba the Kundari Lomi Praja Singda Ising Marang Kaina Panganduna Zauna Kanaba Pibagi Damak Universal Farmers Organization Kangabo Masung Lomi Praja Singna Awang Batak to Tagat Pongtorakle Haukiba Sahi and Romasida Kangabok that double cropping Yakanba Ihola Podagi Ahan Bamijang Sang Bagitangai Fadaba Lakona Universal Farmer Organization Kangabo Namatang Kiagimang the Gizanaba Yadana Lakiba Arong Turel Makadam Assis Samjanaba Hairabada Kangabo Kendrogi sitting MLA Okam Suzukumana Samjan Sajanbagi Tabok Paikatuna Ising Marakaina Panganduna Kangabo Kul Tangnariba Kul Sing the So double cropping Ihoda Kumang Yauna Sang Salakpada Universal Farmers Organization Kangabuki Secretary Wadang Temunale Kaikunabu Utpagalunan Tagap Pongdorakle Kangabok the lady below body listing ama hand with the Italo Kongi Kodong Java Pibetana Tongan below causing that hand racing Piduna Jindakta Mipal Tang Dana Bahona Biba Sigidamak Lomi Lup Asagi Joint Secretary in Thousand Tombana MLS Suza Kumar Tobimal Kangbo Lakle Mamang the Damasimatatam Guyana Yana Pasam Kibaneto Handak Tilomi Prajasing the Tanner by Sing Pang the Bagi Awabasi Ubiduna Sapsana Tungkoina Sizinaba Yana Badam Assistant Bibada Miamna Apemba Pongdorakle Lona Makatana Sumatamatang Lomi Prajasing Awada Pakia Yangsin Birakani Habagi Asepa Tazabalay Hiramasigi Matang the Kangbo Part Administrative Committee Chairperson Moirang Temohena so MLS Suza Kumara Lokalak Libatabak Torom Asikitamukta Tagat Pongdorakle Sapagada Mapam Sing the Tapa Puhan Biohana MSM na Pongdorakre
Jiribam district ki Barak circle area da thabak puriba ojasing na thengnariba khudong chadaba si yenglaga saphagadaba mafam singda matam kharagi thabak puhannaba MSF ki maikaidagi ZEO Jiribam da eiba zero pisinduna taksankre MSF Jiribam ki maikaidagi ZEO Jiribam da ngasi pisin kiba wakachero aduda haribadi haujuk thokliba thawdo watho asina maram oiraga Jiribam Barak circle area da safety oidaba amasung red zone area oibana mafam aduda leiriba mahailo sangsingda thabak puriba ojasing asi mathau ningthina pangthokpa ngamdana laklei haujuk oiriba phibam asida Mahelo Shang Oza Mahero Amadi Mama passing the Susana Akiba Pidi Masida Natana Satoka Sindasu Asoba Sapu Amapi the Manate Red Zone area the lady by Mahelo Shang Sing the Oza when a lady was Singbu district Asiki Manungsan lady by Atopa Safagadaba Mahelo Shang Sing the Matam Karagi Oina normal si Lactraba Pawbudi Higher Secondary School High School Primary School Upper Primary School Amadi Lower Primary School the Tabapuhan Binaba MSF Ki Maikadigi Wapa Masitamli Hariba Mahilosang Sing asi Haujiksu Ozaki Awat Pakia Laibana transfer amasung posting khudong saba Paikhalagadi Mahiro Sing the Hena Apaba Oigani Hana Lawi Maramaduna ZEO Jiribam na mathagda thamlibu wafam sing asi paikhat pinaba appeal tawba yauna karigumba hariba khongthang asi thaba oina onthokpa taragadi oza mahiroi amadi mama pa singsu khudong sadaba kyadagi koklagani oza singna jo education system da hena phaba sakhotba purakpa ngamlagani maramaduna ZEO Jiribam na hiramasigi matang da matam chana yengsin miduna athuba matam da tangai phadaba thabak sing athuba da paikhat number nolok nam ding singwe loinana mahiroi amasung miyang VI phonaba leiriba oza sing amasung mahiroi singki awaba sida soidana mateng parakani haibagi achetpa tharjabadu Tamli Haidi Bangladesh ki Mikhal da BNP na Sauno Mai Pakhre Tarek Brahmana PM Oiragani North East pu India da ki Tokhai na Tahangani Haikiba Abdullah Su Mikhal da Mai Pakhre Haidi Miyamgi oibakan ba protest amana Bangladesh ki Prime Minister Sheikh Hasina mafam sing thuraba matung handak nauna pangthokiba Mikhal da Tarek Rahman lusing ba BNP na sauna Mai Pakhre lunana Tarek Rahman leba asiga nobo Prime Minister oina hayeng thangju numita wasak lauragani BNP na sauna Mai palakhiba sida Prime Minister na thagapa phongdokhre Mikhal sida Jama-e-Islami na anichuba khwaidigi masing yamna kaba party oiri Mara sida India gi oina yamna nungnangai oiriba phibam ama oiribadi chicken neck harakasu khangnoriba Siliguri asi kakthatuna North East ki state taret asi India dagi tokhai tahangani haina lauthokiba Bangladesh ki National Citizen Party ki lusingba Hasan Abdullah Su Mikhal sida chawna Mai Pakhre Hasan Abdullah na Komila 4 parliamentary seat mahaki lamba oiriba BNP back toba MDA Jasim Udindagi bot lakh 1.6 heduna Mai Pakhe NCP hariba party si 2024 da matamdugi Prime Minister Sheikh Hasina bu mafam sing thuna bahona bada chauba saruk yakiba party amani hariba party si Bangladesh ki Mikhal da anisuba khwaidigi masing yamna kaba party ma oriba Jamaat-e-Islami ka punu chaminariba alliance partner amani loinana Abdullah na handak pangthokiba Mikhal aduga mari leinana Dhaka da pangthokiba election gi rally amada India gi mayakta lal horiba separatist amasung anti-India forcing Dhaka na refugee status pigani loinana makhoising adugi support ta loinana India ki North East state taret asi India da ki tongan tahanba ngamgi dawribani haiba phongdokhibani masigi mathakta Abdullah na mamang da su Bangladesh ta scon ban tawba yauna hauji Bangladesh ki jail da lariba Hindu mang Chinmoy Krishnadas Prabhu bu phasi tawduna hatkadabani haina yamna kanna dabi tawkhibani LM Khouti gi yumda thugaina bahonabda mot khenarakpadagi zomi amadi baiphai anigi marakta khut thomnakhre Kuki Zo miyamna Manipur gi apun masaktam thugairaga separate administration taliba sike mayokta wai khyamcha na lusingba anauba langakta phongno sawatpa Kuki Zo MLA singi manungda ama oirba Churchanpur ST gi MLA LM Khouti gi thawongbu yaningda phongdopna Churchanpur gi hill town da laiba MLA LM Khouti gi mayumda baiphai phuruki nupi Nupa sing na ngarang numidang anirak hana thumjin bagalonana yum kai thugaina bahona khrei pause sina phangwa pawgi matungina security force ki kangbuna masing yamlaba miyoi sing adu tear gas cell kya kaptuna tankhai khi tungda zomi amadi baiphai gi marakta tear gas kaptuna tankhai khi tungda zomi amadi baiphai ani gi marakta khut thonarakpadagi police na amohana tankhai ki hairi loinana baiphai furuki community hall ama zomi sing na thugaiduna ama ata thon khre hairi pawsina hai ngara ayub the baiphai women association ma pung
ꯑꯣꯏꯕ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯕꯦꯊꯦꯜꯗ ꯂꯩꯕ ꯋꯥꯏꯐꯥꯏ ꯄꯤꯄꯜꯁ ꯀꯥꯎꯟꯁꯤꯜ ꯑꯣꯐꯤꯁ ꯃꯃꯥꯡꯗ ꯅꯨꯄꯤꯁꯤꯡ ꯄꯨꯟꯗꯨꯅ ꯋꯥꯀꯠ ꯃꯤꯐꯝ ꯆꯠꯊꯕꯒ ꯂꯣꯏꯅꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯔꯦꯂꯤ ꯑꯃ ꯆꯠꯇꯨꯅ ꯍꯤꯜ ꯇꯥꯎꯟꯗ ꯂꯩꯕ MLA LM ꯈꯧꯇꯦꯒꯤ ꯃꯌꯨꯝꯗ ꯊꯣꯝꯖꯤꯟꯅꯕ ꯍꯣꯠꯅꯈꯤ ꯃꯗꯨꯗ ꯄꯨꯂꯤꯁꯅ ꯇꯥꯟꯈꯥꯏꯈꯤ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9 ꯔꯣꯝ ꯇꯥꯔꯛꯄ ꯃꯇꯝꯗ ꯋꯥꯏꯐꯥꯏ ꯀꯥꯡꯂꯨꯞꯀꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯑꯣꯏꯁꯤꯡꯅ MLA LM ꯈꯧꯇꯦꯒꯤ ꯌꯨꯝꯗ ꯑꯃꯨꯛ ꯍꯟꯅ ꯊꯣꯝꯖꯤꯜꯂꯛꯈꯤ ꯃꯗꯨꯗꯁꯨ ꯄꯨꯂꯤꯁꯀꯤ ꯀꯥꯡꯕꯨꯅ ꯇꯥꯟꯈꯥꯏꯈꯤ ꯑꯇꯣꯞꯄ ꯒ꯭ꯔꯨꯞ ꯑꯃꯅ ꯍꯦꯂꯦꯡꯊꯥꯡ ꯊꯥꯡꯂꯦꯠ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯃꯌꯨꯝꯗꯁꯨ ꯊꯣꯝꯖꯤꯟꯈꯤ ꯃꯗꯨꯗꯁꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯇꯥꯟꯈꯥꯏꯗꯨꯅ ꯃꯥꯏ ꯄꯥꯛꯈꯤꯗꯦ ꯍꯥꯏꯔꯤ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯔꯕꯗꯤ ꯋꯥꯏꯐꯥꯏ ꯀꯥꯡꯕꯨꯅ ꯆꯪꯁꯤꯜꯂꯛꯈꯤꯕ ꯈꯣꯡꯖꯪ ꯑꯗꯨ ꯖꯣꯃꯤꯒꯤ ꯀꯥꯡꯕꯨꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯂꯨꯕꯗꯒꯤ ꯃꯥꯏꯀꯩ ꯑꯅꯤꯃꯛꯇ ꯅꯨꯡꯅꯆꯤꯡꯕ ꯊꯥꯅꯕ ꯑꯃꯗꯤ ꯃꯨꯛꯅꯕꯒꯤ ꯊꯧꯗꯣꯛ ꯊꯣꯛꯈꯤ ꯇꯥꯟꯖꯥꯗꯨꯗ ꯋꯥꯏꯐꯥꯏ ꯐꯨꯔꯨꯞꯀꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜ ꯑꯃ ꯖꯣꯃꯤꯁꯤꯡꯅ ꯊꯨꯒꯥꯏꯗꯨꯅ ꯑꯃ ꯑꯇꯥ ꯊꯣꯛꯍꯟꯈꯤ ꯍꯥꯏꯔꯤ